अहानबदा हौजिक फावगी मरोइबा पाउसिंग मेजर सोंगथामिया मेमोरियल लाइब्रेरी अमदी टखेल थांगता एकाडमी ngasi agartala gi manipuri perada tripura gi bamutia SC gi MLA Krishna Dandana hangdokre amadi Guinness World Record ta chanbang ngamnaba Kerala gi Trisuda kilometer taruk makhai sangba kilogram listing puntaret lumba vanilla cake ama sakre Kurumjari Times of Manipur gi nungthil gi pung ahum gi pau mityang tabiri be singbu Bidyapati myang lambamna taram okchari amadi pau macha khaina miyam da thamjari Major Songthamia Memorial Library amadi thangta Academy ngasi Agartala gi Manipuri perada Tripura gi Bamutia SC gi MLA Krishna Dandana hangdokre ngasi Justice Committee on Anglo-Manipuri War 1891 Martyrs and Freedom Fighters kanglai pakna sinduna pangthokhiba thoram aduda National Library Awardee Dr. N. Giridhari World Thangta Federation gi President Hais Prem Kumar Jila Padistat ki member Karthian Dev Burman amadi atai masak naiba mioi kyana saruk yakhi thoram gi saruk ama oina takhel thangta Academy gi firal singkhatki amadi pena saihau isaina thoram adu hogdokhi Thoram aduga mari leinana MLA Krishna Danna haikibada asigumlaba chongtha miyagi ningsing library asi Tripura gi district khuding makta hangdoknaba government na mateng pigani masida sunatana Manipur gi thangta asi yokhatnaba Tripura state tasu maru oina West district ta academy asigumba atopa academy kaya hangdoknaba hotnabada government ki maikaidagi angamba mateng pangani Haujiki oina state government ki maikai dagi chawkri tara amadi library asida sizinanaba lairik kaya mateng pangani haina phungdokhi War against drug ki saruk amu oina chatharakpa drive ta Imphal East Narcotics Nupi Police Imphal East ki combined team na Nupi ama WY tablet lising amang samnga amadi heroin number 4 gram kuni thoiga konana fare Police na faraba Mioi adudi Sabita Elais Ibem Chahi Kuntra Apokpa MD Javar Khergaw dagini hairi Police tagi phangba pawgi matung ina Khergaw area da aina yadaba mayai kaba chinjak yonba mioi khara laire haiba akaknaba paw amba phangbadagi Imphal East ki additional SP operations TIS Krishna Tombi ki mityang makhada narcotic cell amadi nupi police ki apunba khutpu amana mafam aduda patrolling chatlingaida nupi ama yamna chingnanangai oiba mawongda leirambadagi mahakpu lepnaba hairubada police ubadagi khonglai thuna chenkhibani mahakpu tanaraga faraba tungda nupi police kangbuna check tawbada hairiba mayai kaba nisagi potlam sing asi phagat khibani hairi Republic Day naksilakpaga iroinana Police Department na laukhalakpa section thaurangi saruk ama oina ngasi ayuksu mafam kayada paksana thiba humbagi thabak sathakre Imphal West ki additional SP operation Amarjit Lamabangi mityang makhada Imphal West commando na ayuk pung taruka minute nifu mangadagi pung teret ka minute yangkai phauba thangmaiban laurung purel laikai amadi thangmaiban polem laikai area da combing operation sathakhi Yum chamaga humpu mangada leiramba mioi chani yangkai rom masa masagi saktak se puthok handuna masak khangdokpagi thabak sathakhi Adumakpu thoidokpa mifami pundi yaukhide nakalamaramda Imphal West Commando Bazar unit na su Thangal Bazar gi Dharmasala Nagamapal site Boragali Ngarigali Naganala amadi Jalal crossing gi akoiba mafam singda thiba humbagi thabak chathakhi ayuk pung 8 ka minute nifu dagi pung 9 ka minute Yangkai manga adwai fawba chathakhiba operation aduda punna mioi chaniga kunthra rom masak khangdokpagi thabak chathakhi Maduda masagi saktak se yaudaba mioi taruk makhatana verification taunabagi damak city police da sinakre Public Health Engineering Department PHED gi senthang makhada khungang singbu manaba thakta pukhatnabagi pandamda puthokpa aikhoigi khungang haina mingthonba short film ama ngarang Imphal East Haraurauda leiba YMC ground da Belas Welfare and Sanitation Committee Haraurauna sinduna film asibu phongbagi thorum ama pangthokre aikhoigi khungang hairiba short film asi minute nifu sangi hairiba film asi mapungoina khungang amabu manaba thakta pukhatpada khunja singi wakhalon semdokminaba yamna tangai phade haiba paujel puri thauram aduda saruk yakiba PHED Imphal East ki EE Rameshwarna
ngasidi khunja singju smartphone sijinnaba khutloirakpa matam oibana miyamda piningliba paujel asi film oina putoklagadi mapung phaba ngamgani haibagi wakhalonda film asi puthokchabani makhatana manipur gi tongan tongan ba khungang singda ehenba mityeng thamduna manaba thakta puraknaba hotnaragani haiki Jal Shakti sina cover tawgadaba village all village di yawe ko all village da part karana Jal Shakti na maximum village di rural gi si koi gi EAP hena external aided project haiba ko masi NDB hena national new development bank tagi funding tawraga manipur pummase 24/7 ising pinanaba gi pandam handagi sahi dagi hauraga 2024 fawda every household ising pigadawni haiba bharat sarkar gi akanba guideline gi instruction ama koi pressure ama koi piduna huji huji thabak si chathanaba gi akoi tendering process kari kari tawduna leire na thamja nakal amarom da thoramadu da saruk yakhiba harau rau tangkham bram panchayat ki pradhan laisang them kulachandra singhana manipur go ena harau rau asida puthokle film asina mathang mathang manipur gi lairiba khungang singda chaukhatpa purakpada ngaklo oiragani haibagi wakhalonda film asi puthoksabani haiba wafam su phongdokhi film asi puthokpada akoina thabak mak tawba ngamgidraga ju khungang sida film asi puthokiba matamda mathang mathang chaukhatpa ma haibadu porakpa yai haidana kanna honajadana thabaka iroina na ngasi film asi yamna kainu tawba mak ngamdraga su ai yangamba thakta ai gereibadu puthoktana honajai Rongmai Kanglup ki oina lairiba Rongmai Naga Baptist Association na sinduna ahumlak suba angang sing oiba kumai ngarangdagi hauna Assam gi Kasar district ta laiba Namdalong Baptist Church ta celebrating our future haiba wakhalon da pangthokpa hokre RNBA gi executive secretary Reverend Mansi Gonmaina Firal Singkhatuna haudokhiba thorum aduda Namdailong amadi Ramgaijang gi Sunday school gi mahiroi kayana isai nongmai kaya Lanthokhibaga loinana kumai asigi manungda Rongmai Kanglup ki angang singi hai singba kaya uthok kadawri thoram maduga mari leinana ahum suba children festival asigi secretary Pauri Gangmaina phongdorakpada angang singi kumai asi Christian Education and Literature Department RNBA na sinbani amadi masida nungba khopum amadi Assam dagi angang lising ahum romna saruk yari haiki We usually celebrate this across all 3 states, Assam, Manipur and Nagaland. But this time around, we are celebrating, we are conducting the celebration only under 3 regions, Nungba, Assam and this one, Khopum. There are over 3,000 students gathered here at the celebrations. We are quite excited. Many people from around this regions are turning up to this celebrations. We have much hope upon our children, our young generations that are growing up. We are praying and we are shaping them that this people will bring laurels to our brotherhood. Makata ba pau bizadring in the break matang lawminase Wabiraganu Medilena pung kunmari chupna adongi yumda medical oxygen thinba lakpada natana installation tawwa yabagi khudong chaba pijari masita natana darkar laiba oxygen regulator amadi makhal khudingmaki oxygen mask na singba puraktuna miyamgi mateng pangjari loinana anaba singamari leinaba makhal khudingmaki medical equipment sing foldable bed suction machine regulator monitor nebulizer wheelchair amadi oximeter na chingba leiba amadi waiba yabagi khudong chaba pijari adomsu ngasima call tawduna tanabiu aikhogi contact number 9205987988 amadi play store da changbiduna Medillion F download tabiu Pakong ama chalake. Chalune. Chahi amagi plan tawge haradi. Phau pambi thabiyo. Chahi taragi plan tawge haradi. U pambi thabiyo.
Chahi chamagi plan di. Ichabu afaba school da mahi tamhanbiyo. Ih, icha kaina. Afaba school haidi. Lanai coaching tawagi awaba lehendaba. School du da adum changna na coaching tawhanba. Mama mapaga chamana na warak watembi ba. Gym, aerobic, dance, football, thangta. Mamang da 12 exam ki topper su puthokraba. Khwaidagi chawba, nanba, khwaidagi phaba school. Slopeland Public School Khongjom chumabra. Chumme, yam khangi ko. Yes, only Slopeland Public School Khongjom. Smart Universal Academy Sekmaijin Kunalda academic session 2020-21 gi oina pre-nursery dagi class 9 phawbagi admission hawjare. Class 10 gi examination da chahi taruk thangna na chama pass tawriba Manipur gi akhanaba school oibaga loinana international amadi national award kaya phangliba school ni. Rural standard ta world class education piriba school ni. Akaknaba Sydney hena kupamarol gi damak mobile number sing asida contact tawbiro. Smart Universal Academy, the school of the future Manipur. Break ki matungda makha taba pausingda ngase ayuk Mumbai Bhubaneswar Lokmanya Tilak LTT Express ngase ayuk Odisha ki Katak manakta atopa pot puba train amaga thengaina bada gurung zatpada bogi mangada tongba miyoi nifuram asok apan nangkhrei asokpasing adugi manungda miyoi taruki phibam luna leiri kudong thiba adu Salagaund amadi Nergundi station anigi marakta ngase ayuk pung 8 lom taba adwaida thodok adu thokhibani media ge report singi matung ina ngasigi khudong thiba thokpa matam adu leisil yamna thaba matamni railway accident ki medical ambulance su mafam aduda mi kananabagi thabak kana chathari East Coast Railway gi Wangangloi JP Misrana Hai madudi ngasi thengnariba train ani adugi speedometer phajinduna thamle Guinness World Record ta chanba ngamnaba thaurang ama oina Kerala gi cake saba mioi listing amaga samga romna saruk yaduna Kerala gi Trisur da kilometer taruk makhai sangba kilometer listing kuntaret lumba vanilla cake ama sakre Another record ama thamba ngamna bagi pandam da cake saba mioi listing amaga samga rom aduna Trisur gi kumhai tawpham amada pareng sangna thamba table listing amarom gi mathakta vanilla gi mahaw yauraba cake Masang amabu centimeter taragi apakpa amadi athabada lilgumna thekna koina sakhi Bakers Association Kerala na sinduna sakhi ba cake masing adubu yamlaba miyoi kyana yengnakhi handak sari ba cake sang asina hauki ba chahi lising aniga tarani panda China ge jingsi da sakhi ba kilometer 3.2 sangba uhaigi cake adudagi hena sangba cake oiragani United States ki President Donald Trump na ahanba tangka ki oina sahi ani chupna ungkhatnaba leiruraba matungda ahanba oina China ga khwaidagi chawba lalon itiki yana cherol ama sign tawna khrei yana cherol adu Trump ki cabinet sing yauna makok thongba miyoi kyana chonna tinba na pangthokhiba pawgi mifam amada sign tawnakhi ahanba tangkakta United States ki company singna China na saba potlam singi kaithel hangdokpa amadi China na su US dollar billion chahumgo humpu gi America da saba potlam kaya su laiba haina yanakhi hairi ngase yuk phongkhiba pause singi maroi ba pausing amuktang punna khangminase Lamjingba Times Hai Celsi exam da sayet na bathok na bathausil pai khatle che yengbada CCTV camera sizinaragani Chitung Mary CBI ge closure report handokre makhata na thigat na bakhanghan kre Thobal Municipal Council ge no confidence motion warep lobangam khidre Jinga khut ka manaraktabana politicians sing da miyamna thajaba wadlakle Dr. K.H. Ratan Kumar RDS Dealer Private Limited matam kaktana thingzille MSF Sangai Express Delhi Bhavan Singh Matamga Chunana Semgat Lagani CM NPF ta sakhiba wasak kadai da chatkre thong nambon bi semjin naba expert lakladi minister OMR system da IRB Lausi Congress Poknafam Mumbai Bangalore Gurgaon da su Manipur Bhavan Sagadauri Aphaba tawbagina award phattaba tawbagina punishment anisinatana lairoi chief minister NIA challenge tawraduna Congress na lutingba Chhattisgarh government na Supreme Court ta wakat kre Chinda corruption muthatkani haibana yaroi thabak oinu onthok piu KH Ratan Kumar
नुपा अमा थबक सुबगी फादोक पीख्रे अमना मराल लेरे लाउथोख्रे हियरिंग लोइसनख्रे जजमेंट डी रिजर्व तौरी सेक्यूरिटी फोर्स ने मियाम दा अकीबा फावनबा कंडेम तौवी वोंगनाउ संग हुयन लानपाउ इंडिया के अमत तंगाइरबा एमयू के सेंटर फॉर म्यांमार स्टडीज मुथत खरगदरा मिपाइनरे UGC ना सेंटर असिबु चलाइबदा मतेंग ओइनबगिदमक चाही चाहीगी ओइना लुपा लाख 10 की सेनफम पिरंबा अदु कुमजा लिसिंग 18 की अप्रैल थादगी लेपख्रे पुलिस IRB लौबगी रिटर्न टेस्ट OMR सिस्टम चथबना चुमना खनबगी पांबई ओइगनी कांग्रेस द्वारकादा सागदोरिबा भाबंदा स्टेट सिदगी मपानदा लायंगबा चटपा अनाबा लैबा याबा वेंटिलेटर यावबका हापलगनी CM नहरोल की थौदांग स्टेट असिगी सौखत थौरांगदा हेना खुमांग साउसन हनबना अथुबदा गो टू विलास मखा चथरगनी द्वारका मुंबई कोलकाता अमसुंग गुरगांवदा मणिपुर भाबन थमगनी CM CBI na closure report thagalakiba case ama amuk hanna investigation chathanaba khanghankhrai court na mara leire langthokrai sarkar na thajaba pigibasing manghandanaba hotnasi IRB gi recruitment transparency lehanningi Dr. Ratan Kumar bom thamjillambagi maram sangdokpiu sana laibak north east gi lanmi gi truth khara lauthok lagani khul hongba pamlau uba thinglagani chief minister ka census ta yaudaba lairaba singbu PMJAY card piba yahanaba taknaragani NIA gi red terror funding mari leinabagi oiramle IMC suspension tawbagi matam tha taruk amagasu sangdokre Ichel Express sahi sigi ahanba miyam gi numit chingi luchingba singi numitta CM ga miyam ga unakre government asi kanagi su michang natte yaknaba sulaite afabagi mana phattabagi na chairak pigani CM Ojana mahairoi singbu mahusa lairembi ga hena naksinanaba hotnagadabani Radhasyam Iraibak lengak asina chingama sung tam animakta miyam gi thajaba thamba ngamle khungang chatlum mission makha chathanaba thaurang loire chief minister miyam gi thajaba manghandaba lengak na hai khiba wasing thabak to ontok piu MPCC Ziribam gi ahanba biodiversity survey pangthokre loisilakpada moroiba pau amuk hana pizari Major Songthamia Memorial Library amadi Dakhel Thangta Academy ngasi Agartala gi Manipuri Perada Tripura gi Bamutia SC gi MLA Krishna Dandana hangdokre amadi Guinness World Record ta chanbang amnaba Kerala gi Trisura kilometer 6 makhai sangba kilogram lising kuntaret lumba vanilla cake ama sakre Hausikiti Times of Manipur ne pizza banung thilgi pau matang sa loisinjare ahen ba pau ga loinana numidang ge pung mapal dam phangbigani